MOINA dumak adum MOIGI LEIRIBA number marak shidagi majority wina LEIRIBA legislator marak shidagi ama nominate TOURAGA president rule si completely avoid TOURAGA YABA TANJA LEITABA NATTE but karigino why they need president rule masi president rule ki proposal se kana na torino masi design am yobra haibasi akoida yam khalale hai ta manipur miyam yam khalali president rule lak pagi pochi ki hek mamangda numi humni marini du ki mamangda thokriba political dharma si karino haiba matamda ama group ama muk Delhi salure amuk thokle e atopa group ama muk satle amuk thokle e ama muk satle unaram de tauraga irupuraga group ama muk halle e tawbagi dharma masa ma koina ukre tongan be episode khara masigi mathakta laiba poti Siri Biren ki likui kriba tapes masi Supreme Court Europa maduga kainosa truth left na high ribana mase 93% mukti mase Biren ki voice ni hai basi mate koi khangye na hai ba the chief minister ma koina resign tawro or resign tawrani haibagi decision se lak matam da yam smooth oiba transition ma majority do leisure ni na there should be already a proposed CMMA yawham thokane madui pochima ihan hanbada miss tawkiba aduna maram oiraga marakta masagi functional government ama loikhraga constitutional status ama su laktana marak sidesida akoi si vacuum oiba numit nini gumba ma mung leihi humni gum le thokre humni maya da aduna maram oiraga tholei poche krai da lakya hai kanda Nauna Chief Minister Oigaduriba or resign Tokriba, see Matunda, Lakaduri si Karamba, process the Kamai Lakaduno have a see. Miam the Chapchana Madugi explanation ama LEIRIBA. Both from the side of the BJP as in party or the government of India as in MOIGI LEIRIBA ruling party. Aduna Sigi Pochi Laktabasina, Manipur Miamgi democratic rights see undermined Tokumanba. Area have a president rule imposed or Pagi Magi. Conditions issue, despite having a majority, despite having a sufficient number to form the government, adu leina madu president rule thamnana bagi decision laguduriba kangbu singsina MOINA dumak adum MOIGI LEIRIBA number marak shidagi majority wina LEIRIBA legislator marak shidagi ama nominate TOURAGA president rule si completely avoid TOURAGA YABA TANJA LEITABA NATTE but karigino why they need president rule masi president rule ki proposal se kana na torino masi design am yobra haibasi akoida yam khalale hai ta manipur miyam yam khalali masi chumnagi natural process amada phibam ne yarakta dana president rule ta halakpa manba pora madi leiba adubu mitmang na thoiba thodum yam si yengkan da di masi atamnana president rule si impose tongingba tawudabu center na hek impose tokshan badudi miyam sina moi mayokta lakani ana moi maraktuda confusion num create to moi legislator singdo kauru wadi saraga moi du delay tongna na maram khar sema moi ke manium tholang hak drama am to madui drama du matam lauraga somna kanda assembly ki thataru ki time lapses oira padun namdana oiraga by virtue of madugi constitutional obligation duna no president rule ta halaga di akhoida miyam gi reaction ji kar handarakani ka haibagi pochijo ko logic indicates that. Yes. Logic is not only indicate the ano yeng ako ni yeng jara idigay center na hujik president rule pamisi kay president rule na kari hen batog duri hana already makoy gi mamit mamangda chingi jaga amamada unlawful oiba thabak se tap dangi tawle rabni masigi mayokta chap chaba visible oiba thabamada center gi side gi packet pasi ukhidabani metaiga kano kharaga kuki khulai paiba singa khanabani ana hairaga khanaba khamdok pagi mawong da marakta lepaga tumi lei thokhrabne ba chahi thakun ma thoisi lei thokhrabne aduna hojik moina center na president rule lamagi kano ma moina hapse lei sinadi makoi gi si kukirom side di yam kahena kari tawduino se khoi kaim khangde mamdi hana thakun ma thoisi torokidramni na adu metei rom side di tampaki saruk singda atai jaga singda di soidana military gi grip ama
lakadra haibagi jingna bodo kui miyam dele hele aduna sigi pochi phanayam na ikone logic na center na injil laga tobune hairaga su circumstance to the akoi gi LEIRIBA incompetent hai tare incompetent akoi gi legislator kunthraga nithoi BJP ki kuntha nithoi madi makoi gi merge ta moi da merge torga LEIRIBA manga du ka kuntha tare che MOIGI lengjum da ta ga ne moi na maram moi ga ne makoi na su MOIGI oiba LEIRIBA yamna ka hetare sarkar samna hada yum thadok ba yada ba yung gi aruba phibam da yung gi hanna yum thadok set pa shwe yada matam da lekai ba to line set kiba sana de amai dan moi su lebak si yamna tangdu leita do irang LEIRIBA imung du da marak si da president lu lahan ba de ko khoi myam ta na ga akhoi na pam da sim ji lo thoi hai ga akhoi na pam mam di to khoi law na to ga lenga se puthau dra ga di leba khoi miyam si wani ko Sentana Tokshan Raga Bamenta Tokari Matum Kamako, Habasi, I could LEIRIBA legislator Kuntrata, Simon, the Kanam Yaldra Babasi, Sensi Kanba. And Moi Masini Marakta, the way of Yam Leiba. Kaidobugi, Liderama, Mokoigi, ruling party, Liderama Kanbada, Kaidobugi, the Ligi blessing, I don't know. People the other day, they have their own democratic privilege. Moi Kuntrata to the BJP office, the president, Touraga, Arom Hapaga. Priority 1, 2, 3, 4 haga CM winning even in Maming Tolimiam do priority the Mama Pam, the Maming Vision, to Tadar Lord and Bello to that. Okay, so then rule Lakpagi, Pochigi, Hek Mamangda, Numiguni Marini, Duki Mamangda, talk river political dharma, Sikarino, Hybermatamda. Ama group ama muk dili salure amuk thogle e atopa group ama muk satle amuk thogle e ama muk satle unaram de tauraga irup puraga group ama mu halle e tawbagi dharma masa ma koina ukre tongan be episode khara masigi mathakta laiba poti Siri Biren ki liquid kriba tapes masi Supreme Court Europa Maduga kainosa truth left na high ribana mase 93% mukti mase Biren ki voice ni high besimate koi khangye na high riba lep tuna lep si hana na government of India na masak khangba madi government ki case atopa kaya magi man piba left ki forensic evidence ta sizina kraba aibati hetangarang na hamne ta tholakpa pot na te magi credibility fazana leiba left oibanina madugi khajik masi karigumba CM ni ana karigumba keno to wataragadi aikoi gi party da kari oini amadi kaito kadage haibegi concern oina pot chi chu nei as well as parliament ta kari da su opposition na Siri Biren sizin naraga BJP de attack to bagi pot chima ikoina udna lai adugi marak sida no confidence motion thangat kani aidana congress na muglakpa as well as BJP manung du da LEIRIBA magi invite mayam sing ado maduna karigumba oiba taragadi karigumba no confidence motion se mai pak pataragadi kaino sa BJP ki amuke hana kaino se sokadabani na masita koiche Siri Biren se ngasi gumba kauraga nongalaga laga resign tawri bani dana aduga magi resignation du da ai sina maram oiraga resign tawani ai kaino se suppose ai se sahi ani mu phazalak la bairang se aina kaino tawangam dabani natraga audio kaino se leak se tape sigi leak se masi phazana investigation to we anana ba inquiry to we anana ba or for that matter natural justice sama porak pa yana ba gidamakta asigi case loitre ba ai resign tawjare haibagum ba pot ama ba haidana ai resign tawre Toba boina design Touraba Matunda, Sigi Tabak Sing City Satabi Uaidana, Mana concern Oizaba, Matter Mari Mangati Pire. Adugi, Potsi, Mana Saluraga Noalaga resign Tobanina, Magi, Matakta, no confidence motion, Tangatkani and High Riba, Kaido Riba, Poching, Asida de Magi Sarkar, Kanosa, Sarkar, Karigumba. No confidence motion do tongue bagi damakta session pamam but taragati thataruki gap to leiro doing
aduna abruptly mangna kudak resign tawrabni na tha taruki mayamna hainariba poche thogle aduga hanana akoina ma inturaba matungda aikoi manasi minister waini haibadudi leitabani na makoigi marakta su akoi aisu waini haiba magi hanadagi leiba in fight mayam sing asa amuk thogle Okay. aduna maram oiraga just after Biren, I could kind of Anova, leader of Anova, Moigi, BJP, kind of assembly, parliamentary, Higadara, assembly, leader of house, leader of Mohina, Kanbangam, Dabagi, Port Awabam, duty later. Sigi Matanga. Yengbayari, I coina personal rule Tamiba, Natre Haragana, Chief Minister Sa, Sahi Anisida, Ching, I coina Pairage, Tamna Nanga Pairo, Aduga Nangsi, Hida Unang Sita, Wearoi, Nang Wanganga, Nu, Nangu, Haibagi, both Mayama, season of Bayaba, season the Ramaga. Abruptly, Nang Sigumba, party Sokayaba, condition situation, Namala, Aduna Nang, two OINA, Hivasida, Siribiran, Namadi Siribiran, Buyaba, missing now, Siribiran, Natragamani Purgi minister, Natragamani Purgi BJP, use and throw the Tawi, Hibegi, Ningdon Pomba, Sige season Raga, Kanara Roe Kanga Kanda, Langtora Pagi, Piling Amalaiba, then Amana, Makuigi, Kanosa. Marakta. I quite Pareduidi, Penosa, no confidence motion, Tangalactore, Aduna, quite my Kiba Yabagi, Peno, my quite the Ure, Aduna resigned to Hole, to Aduga, Matangi, CM Sekanano, we get a Hibadudi, Nui Marakta, Partigi, Likari, MLAs in the Marakta, Mokoi, democratically, no Kanazaro, and Pitopasunatava, High Kamana, Pirakadaba, Malaga, so High Kamana, so Hirektava, Adugi, Kanosan, Numini, Humni, Mamangale. Adudagi di PR lautu PR lautu pasida kanose masih isam na political means sama waina anu leader ma country bawba ikoi tambani haina lau basu yai natre hairaga na hiring egi perochida ikoi na tongning bathabakara ikoi tahurage na kan basu yai president rule lak pagi pochi ki hek mamangda numigumni marini duki mamangda thokriba political dharma si karino haiba matamda ama group ama muk Delhi salure amuk thogle atopa group ama muk satle amuk thogle ama muk satle unaram de tauraga irupuraga group ama muk halle taubagi dharma masama koina ukre tongan be episode khara masigi mathakta laiba poti Siri Biren ki likui kriba tapes masi Supreme Court Europa Maduga kainosa truth left na high ribana mase 93% mukti mase Biren ki voice ni haiba simate koi khangye na haiba